ꯍꯩꯅꯧ ꯃꯄꯥꯟꯁꯤꯃꯒ ꯉꯁꯥꯏꯒꯤ ꯑꯥꯂꯨꯁꯤꯒ ꯀꯣꯠꯂꯒ ꯆꯥꯔꯅꯤꯕ ꯑꯩꯕꯨ ꯐꯕ ꯂꯥꯛꯂ ꯃꯥꯅꯦ ꯑꯩꯕꯨ ꯐꯕ ꯂꯥꯛꯂ ꯃꯥꯅꯦ ꯃꯄꯥꯅ ꯍꯩꯅꯧ ꯃꯄꯥꯅ ꯅꯪ ꯌꯣꯡꯆꯥꯛ ꯈꯨꯄꯥꯏꯗꯨꯗꯤ ꯌꯥꯗ꯭ꯔꯦꯗ ꯍꯥꯎꯋꯤ ꯌꯥꯝ ꯍꯥꯎꯋꯤ ꯑꯁꯤꯗꯤ ꯍꯜꯂ ꯆꯥꯕ ꯑꯣꯏꯔꯝꯃꯦ ꯑꯃꯨꯛꯇ ꯅꯝꯃꯨꯔꯤꯗꯨꯒ ꯑꯃꯨꯛꯇ ꯅꯝꯃꯨꯕꯗꯤ ꯆꯪꯉꯨ ꯌꯥꯗ꯭ꯔꯦ ꯌꯥꯝ ꯇꯤꯜꯂꯣ ꯃꯌꯥꯝꯅ ꯇꯣꯏꯅ ꯍꯪꯕꯤꯔꯛꯄ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯄ ꯑꯩꯒꯤ ꯏꯃꯥꯅ ꯇꯣꯏꯅ ꯍꯪꯉꯛꯄꯗꯣ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯏꯇꯩ ꯏꯅꯥꯎꯅꯤ ꯏꯇꯩ ꯏꯅꯥꯎ ꯃꯌꯥꯝꯅ ꯁꯟ ꯆꯥꯕꯤꯔꯣ ꯑꯩꯗꯤ ꯁꯟ ꯆꯥꯗꯦ ꯖꯦꯟ ꯆꯥꯕꯕꯨ ꯑꯩ ꯐꯖꯅ ꯆꯥꯕ ꯉꯝꯗꯦ ꯃꯌꯥꯝꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯑꯕꯅꯤꯅ ꯆꯥꯔꯤꯅꯤ ꯑꯗꯣ ꯁꯟꯗꯤ ꯑꯩ ꯆꯥ ꯉꯝꯃꯣꯏ ꯑꯩꯒꯤ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤꯁꯨ ꯑꯩ ꯁꯟ ꯆꯥꯖꯔꯛꯇꯦ Hai meyang kita ngasi jo anong mukbang ama pudo la Sige mukbang siji mayam asiga nga khari saiba nga do siga mapum charani akhoi animna siga jokjak cham jangkhai ama leire dagi alu ama metpa ama leire tilhau ama chikpa dagi bachanta matamnina haino mapan se mama kaina se haino mapan se maga sagi alu siga kotlaga charani bachanta gi ma sumai salasi uduna aibu phaba lagla mane aibu phaba lagla mane amapana Hainau mapana ngasidi aluga chatharani hainau mapanga tiung 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 chaba haurage mayam se haidarage hinjang je mayam totlage mayam ai ki haijal le amukta mayam adi amukta haijal le ai de hairoida ai tinga se amukta thangdo oge ma hipawani lek ka chobada thangdo pirage mai ma si thangdo pa si lai da smaina dang chaba haurage Jokjak sih. Nggak jokjak kupai dulu jadi dah. Hawe. Hawe, jokjak cái mặt tầm gai xem. Hào rồi ai bà cha bà mi nghỉ đi. Phải nó hào đấy. Hay nó mà bàn cái mà xa ra cái mày am. Hay nó mà bàn thì đó. Mày am. Alu mệt bạ. Hawi nyom hawi. Mà năm gần xí bữa na mà nuôi mà pan. Asidi hala jabo oiramme. Aina amukta nammuridoga amukta nammubade changwa yadra. Nyam hawi. Mà nuôi mà pan ni na mà năm gần xí ra na. Hawi. Ngam tilo. Mày ăn từ đâu? Hào đi, ngon thì hào đi mẹ. Cuma sila sama siya. Miyang pa mas saja ke soidana aduga kena phangdaba pot aina chada poti harakanu san jaw harakanu miyam san
ꯃꯌꯥꯝꯅ ꯁꯟ ꯆꯥꯕꯤꯔꯣ ꯑꯩꯗꯤ ꯁꯟ ꯆꯥꯗꯦ ꯖꯦꯟ ꯆꯥꯕꯕꯨ ꯑꯩ ꯐꯖꯅ ꯆꯥꯕ ꯉꯝꯗꯦ ꯃꯌꯥꯝꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯑꯕꯅꯤꯅ ꯆꯥꯔꯤꯅꯤ ꯑꯗꯣ ꯁꯟꯗꯤ ꯑꯩ ꯆꯥ ꯉꯝꯃꯣꯏ ꯑꯩꯒꯤ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤꯁꯨ ꯑꯩ ꯁꯟ ꯆꯥꯖꯔꯛꯇꯦ ꯑꯗꯨꯅ ꯆꯥꯕ ꯉꯝꯃꯣꯏ ꯑꯩꯗꯤ ꯈꯪꯉꯤ ꯍꯤꯟꯖꯥꯡ ꯑꯣꯏ ꯍꯥꯏꯅ ꯑꯗꯨꯅ ꯇꯧꯔꯛꯏꯕ ꯍꯤꯟꯖꯥꯡ ꯃꯍꯤ ꯈꯤꯇꯪ ꯂꯥꯡꯇꯛ ꯇꯧ ꯆꯥꯔꯤꯉꯩ ꯅꯨꯡꯉꯥꯏ ꯃꯨꯛꯕꯥꯡ ꯇꯧꯕꯗꯤ ꯃꯌꯥꯝ ꯃꯊꯪꯒꯤ ꯆꯥꯛꯈꯨꯝ ꯑꯆꯧꯕ ꯁꯦꯝꯒ ꯍꯨꯑꯒꯦ ꯑꯁꯤ ꯆꯥꯛꯈꯨꯝ ꯑꯆꯧꯕꯁꯤꯗ ꯆꯥꯎꯈ꯭ꯔꯕ ꯆꯥꯛꯈꯨꯝꯅꯤꯗ 이거 가봐. ꯑꯩꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯎꯇꯤ ꯑꯁꯪꯕ ꯒꯥꯏꯗꯣ ꯌꯥꯝ ꯄꯥꯝꯃꯦ ꯆꯥꯕꯗꯤ ꯃꯐꯝꯁꯤꯗ ꯂꯩ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯕꯗꯣ ꯃꯆꯟꯗꯣ ꯐꯪꯗꯦꯕ ꯌꯥꯝ ꯍꯩꯖꯜꯂꯒꯦ ꯁꯤ ꯃꯃꯥꯡꯗ ꯈꯥꯂꯤ ꯊꯝꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯊꯝꯕꯗ ꯑꯗꯒꯤ ꯃꯌꯥꯝꯅ ꯇꯣꯏꯅ ꯍꯪꯕꯤꯔꯛꯄ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯄ ꯑꯩꯒꯤ ꯏꯃꯥꯅ ꯇꯣꯏꯅ ꯍꯪꯉꯛꯄꯗꯣ ꯑꯩꯒꯤ ꯏꯃꯥ ꯅꯠꯇꯦ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯑꯩꯒꯤ ꯏꯃꯥ ꯅꯠꯇꯦ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯃꯥꯁꯦ ꯑꯩꯒꯤ ꯅꯤꯄꯥ ꯑꯩꯁꯦ ꯃꯥꯒꯤ ꯅꯨꯄꯤ ꯃꯌꯥꯝ ꯑꯁꯤꯅꯤ ꯃꯌꯥꯝ ꯈꯪꯕꯤꯗ꯭ꯔꯕꯣ ꯃꯌꯥꯝ ꯌꯦꯡꯕꯗꯁꯨ ꯑꯃꯅ ꯈꯤꯇꯪ ꯌꯦꯡꯕꯗꯕꯨꯗꯤ ꯁꯛꯇꯕꯨꯗꯤ ꯑꯁ ꯃꯥꯅ ꯈꯤꯇꯪ ꯑꯍꯟ ꯑꯣꯏꯔꯝꯃꯤ ꯑꯍꯟ ꯍꯦꯛꯇ ꯑꯣꯏꯔꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯃꯥꯏ ꯃꯃꯥ ꯑꯣꯏꯔꯕꯣ ꯑꯗꯨ ꯑꯣꯏꯔꯣꯏ ꯑꯗꯣ ꯈꯪꯗꯕꯤꯗ ꯃꯥꯏ ꯃꯃꯥꯗ ꯑꯗꯨꯗ ꯍꯪꯉꯣꯏꯗꯕꯅꯤ ꯑꯗꯨꯝ ꯄꯨꯟꯅ ꯃꯃꯥ ꯃꯆꯥꯕꯨ ꯄꯨꯟꯅ ꯃꯨꯛꯕꯥꯡ ꯇꯧꯕꯗ ꯚꯤꯗꯤꯑꯣ ꯀꯥꯞꯄꯁꯨ ꯗꯦꯁꯥ ꯇꯧꯔꯁꯨ ꯄꯨꯟꯅ ꯍꯦꯛꯇ ꯇꯧꯃꯤꯟꯅꯔꯛꯀꯗ꯭ꯔꯅꯤ ꯃꯃꯥ ꯃꯆꯥꯗ ꯅꯣꯡ ꯐꯥꯗꯣꯛ ꯑꯗꯨꯝ ꯍꯔꯥꯎꯕ ꯑꯣꯏꯅ ꯃꯌꯥꯝꯅ ꯌꯥꯎꯍꯜꯂꯨ ꯍꯥꯏꯔꯒ ꯑꯗꯨꯝ ꯌꯥꯎꯔꯛꯄ ꯑꯃꯟꯗꯨꯅ ꯇꯣꯉꯥꯟꯕ ꯋꯥꯔꯤꯅꯤ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯏꯇꯩ ꯏꯅꯥꯎꯅꯤ ꯏꯇꯩ ꯏꯅꯥꯎ ꯀꯤ ꯑꯣꯏꯅ ꯁꯦ ꯇꯧꯒꯦ ꯈꯟꯕꯅꯤꯀꯣ ꯇꯧꯕꯁꯦ ꯑꯩ ꯃꯇꯥꯡ ꯑꯃ ꯆꯥꯗꯦ ꯑꯩ ꯁꯣꯏꯗꯅ ꯇꯧꯖꯔꯛꯀꯅꯤ ꯃꯌꯥꯝꯅ ꯍꯪꯉꯛꯄ ꯀꯃꯦꯟꯗ ꯍꯥꯏꯔꯛꯄ ꯀꯣꯏꯁꯟ ꯑꯩꯅ ꯁꯣꯏꯗꯅ ꯑꯟꯁꯔ ꯄꯤꯔꯛꯀꯅꯤ ꯃꯇꯥꯡ ꯑꯃ ꯆꯥꯗꯦ ꯑꯩ ꯍꯧꯖꯤꯛ ꯌꯥꯝꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯑꯣꯏꯔꯤ ꯍꯥꯏꯗꯤ ꯑꯩ ꯊꯕꯛ ꯌꯥꯝ ꯀꯜꯂꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯕꯛꯇꯤ ꯁꯨꯕ ꯂꯣꯏꯔꯒ ꯑꯁꯤ ꯉꯁꯤ ꯃꯨꯛꯕꯥꯡ ꯇꯧꯏ ꯑꯁꯤꯅ ꯑꯦꯛꯁꯇ꯭ꯔꯥꯅꯤꯀꯣ ꯑꯗꯣ ꯊꯕꯛꯇꯤ ꯁꯨꯗ ꯌꯥꯗꯦ ꯉꯁꯤ ꯃꯨꯛꯕꯥꯡ ꯇꯧꯗ꯭ꯔꯁꯨ ꯌꯥꯏ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯇꯧꯗ꯭ꯔꯁꯨ ꯍꯌꯦꯡ ꯑꯗꯨꯝ ꯇꯧꯒꯦꯁꯨ ꯑꯗꯨꯝ ꯌꯥꯏ ꯁꯪꯕ ꯃꯇꯝꯗ ꯑꯗꯣ ꯑꯩꯈꯣꯏꯅ ꯄꯥꯏꯔꯨ ꯀꯧꯕꯅꯤꯅ ꯇꯧꯔꯨꯕꯩ ꯋꯥꯅꯦꯕ ꯀꯔꯤꯅꯣ ꯅꯪ ꯇꯧꯔꯤꯗꯣ ꯀꯔꯤꯅꯣ ꯅꯪ ꯇꯧꯔꯤꯗꯣ ꯀꯔꯤ ꯇꯧꯔꯨꯕꯩ ꯋꯥꯅꯤ ꯀꯔꯤꯅꯣꯕ ꯅꯪ ꯇꯧꯔꯤꯗꯣ ꯌꯨꯇ꯭ꯌꯨꯕꯇꯣ ꯍꯥꯡꯖꯜꯂꯨ ꯀꯧꯔꯕꯅꯤꯅ ꯃꯔꯛꯇ ꯇꯣꯛꯀꯦꯁꯨ ꯀꯗꯥꯏ ꯇꯣꯛꯑꯣꯏꯁꯨ ꯀꯗꯥꯏ ꯉꯁꯥꯏ ꯑꯗꯨꯝ ꯋꯥꯈ꯭ꯔ ꯄꯣꯠꯅꯤ ꯑꯩꯈꯣꯏꯁꯨ ꯑꯗꯣ ꯇꯧꯔꯣ ꯀꯧꯔꯕꯅꯤꯅ ꯇꯧꯗ ꯌꯥꯗꯦ ꯇꯧꯗ ꯌꯥꯗꯦ ꯍꯥꯏꯗꯅ ꯇꯧꯅꯤꯡꯗꯅ ꯇꯧꯔꯤꯕꯅꯤ ꯃꯌꯥꯝ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯌꯥꯎꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ